ꯍꯥꯏ ꯃꯌꯥꯝꯅ ꯁꯤꯗꯤ ꯏꯃꯣꯏꯅꯨꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯁꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯣ. ꯁꯤꯗ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯕꯁꯤꯗ ꯑꯩꯅ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯗ ꯌꯥꯎꯖꯈꯤꯕꯅꯦ. ꯊꯥ ꯑꯃꯃꯨꯛ ꯍꯟꯗꯛꯀꯤ ꯃꯃꯥꯡꯒꯤ ꯊꯥ ꯑꯗꯨꯋꯥꯏꯗ ꯀꯣ ꯑꯩꯅ ꯐꯗꯤꯒꯣꯝ ꯃꯔꯨ ꯍꯨꯟꯖꯈꯤꯕꯅꯦ. ꯑꯗꯣ ꯐꯗꯤꯒꯣꯝꯁꯦ ꯂꯣꯏꯅ ꯆꯣꯡꯉꯛꯄꯗꯣ ꯑꯩ ꯁꯤꯒꯤ ꯑꯦꯔꯤꯌꯥꯗꯒꯤ ꯃꯔꯛ ꯁꯥꯔꯛꯇꯒꯤ ꯐꯗꯤꯒꯣꯝ ꯇꯧꯕꯗꯣ ꯑꯆꯧ ꯑꯆꯧꯕꯁꯤꯡꯗꯣ ꯂꯣꯏꯅ ꯐꯨꯛꯇꯣꯛꯈ꯭ꯔꯦ. ꯍꯧꯖꯤꯛ ꯏꯃꯣꯏꯅꯨ ꯏꯕꯦꯟꯗ ꯀꯠꯅꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯍꯥꯏꯕꯕꯨ ꯑꯇꯣꯞꯄꯗꯤ ꯍꯧꯖꯤꯛ ꯃꯐꯝ ꯖꯒꯥꯁꯦ ꯐꯖꯅ ꯇꯧꯗꯕꯅꯤꯅ ꯍꯤꯡꯒꯣꯜꯗꯒꯤ ꯍꯧꯕ ꯍꯥꯏꯕꯕꯨ ꯐꯗꯤꯒꯣꯝꯁꯦ ꯃꯉꯥꯏꯔꯦ. ꯑꯗꯨꯒ ꯁꯤꯁꯤꯅ ꯐꯨꯛꯇ꯭ꯔꯤꯕꯅꯤ. ꯁꯤꯗꯒꯤꯁꯨ ꯈꯔꯗꯤ ꯐꯨꯛꯈ꯭ꯔꯦ, ꯈꯔ ꯑꯆꯧꯕꯀꯣ ꯑꯔꯤꯕ ꯈꯔ ꯐꯨꯛꯈ꯭ꯔꯦ. ꯁꯤꯗꯁꯨ ꯑꯗꯨꯝ ꯍꯨꯟꯖꯟꯕꯅꯦ ꯑꯩ ꯕꯣꯔꯥꯁꯤꯗ ꯂꯩꯔꯦ. ꯑꯩꯒꯤ ꯁꯧꯒ꯭ꯔꯤꯗꯣ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯅꯠꯇꯕ꯭ꯔꯥ ꯈꯪꯗꯦ ꯂꯣꯏꯅ ꯀꯪꯈꯔꯦ. ꯍꯥꯏꯕꯗꯤ ꯍꯦꯛꯑꯒꯁꯨ ꯑꯗꯨꯝ ꯆꯥꯏꯕꯀꯣ, ꯆꯔꯥ 3-4. ꯑꯗꯨ ꯁꯤꯗ ꯁꯧꯒ꯭ꯔꯤ ꯃꯔꯨꯗꯣ ꯑꯩꯅ ꯃꯔꯨ ꯂꯧꯅꯕ ꯊꯝꯕꯅꯦ, ꯍꯌꯦꯡ ꯑꯃꯨꯛꯀ ꯊꯥꯅꯕ ꯀꯣꯟꯅ. ꯑꯗꯨꯅ ꯃꯔꯨꯁꯤꯡꯗꯣ ꯂꯣꯏꯅ ꯂꯧꯖꯈ꯭ꯔꯦ ꯀꯪꯉꯒ. ꯑꯩꯒꯤ ꯅꯄꯥꯛꯄꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯑꯩꯅ ꯑꯃꯨꯛ ꯁꯥꯗꯣꯛꯑꯒ ꯇꯧꯔꯒ ꯊꯥꯈꯤꯕ ꯅꯨꯃꯤꯠ 10 ꯐꯥꯔꯦ. ꯑꯗꯨ ꯁꯤ ꯆꯣꯡꯈꯠꯂꯛꯑꯦ ꯐꯖꯅ ꯑꯃꯨꯛꯀ. ꯁꯤꯗꯁꯨ ꯂꯩꯔꯦ ꯐꯗꯤꯒꯣꯝꯁꯦ. ꯁꯧꯒ꯭ꯔꯤ ꯊꯥꯕꯒꯤ ꯒꯝꯂꯥꯁꯤꯗ ꯑꯩꯅ ꯍꯨꯟꯖꯟꯕꯅꯦꯕ ꯃꯔꯨꯗꯣ. ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯐꯨꯛꯆꯈꯤꯕ ꯐꯗꯤꯒꯣꯝꯗꯣ, ꯑꯋꯥ ꯐꯗꯤꯒꯣꯝꯒ ꯑꯩꯅ ꯃꯔꯨ ꯍꯨꯟꯖꯟꯃꯤꯟꯅꯕꯗꯣ. ꯑꯋꯥ ꯐꯗꯤꯒꯣꯝꯗꯨꯗꯤ ꯃꯔꯥꯗꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯥ ꯉꯥ ꯊꯣꯡꯕ ꯃꯇꯝꯗ ꯂꯩꯕꯗ ꯃꯔꯥꯗꯣ ꯀꯛꯊꯠꯂꯒ ꯑꯗꯨꯝ ꯊꯥꯖꯈꯤꯕꯅꯦ. ꯑꯗꯨꯁꯨ ꯆꯔꯥ 4-5ꯔꯛꯇꯤ ꯆꯥꯅꯔꯦ. ꯑꯗꯨꯒ ꯁꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯔꯛ ꯁꯥꯔꯛꯇ ꯑꯩꯅ ꯃꯔꯨ ꯍꯨꯟꯖꯟꯈꯤꯕꯗꯨꯒꯤ ꯐꯗꯤꯒꯣꯝꯅꯦ. ꯐꯨꯛꯑꯦ ꯍꯤꯡꯒꯣꯜꯗꯒꯤ ꯐ꯭ꯔꯦꯁ ꯍꯦꯛꯆꯔꯒ ꯀꯠꯆꯒꯦꯅ ꯂꯩꯔꯦ. ꯉꯥ ꯊꯣꯡꯕꯗ ꯊꯥꯛꯅꯕ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯒꯦ. ꯐꯖꯗ꯭ꯔꯥ ꯃꯌꯥꯝ? ꯏꯁꯥꯒꯤ ꯈꯨꯠꯅ ꯊꯥꯖꯕ ꯍꯤꯡꯒꯣꯜꯗ ꯁꯨꯃꯥꯏꯅ ꯆꯣꯡꯈꯠꯂꯛꯑꯒ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯀꯥꯟꯗ ꯍꯦꯛꯆꯕ, ꯑꯗꯒꯤꯗꯤ ꯁꯨꯝ ꯆꯥꯖꯕ ꯇꯧꯕꯁꯦꯀꯣ ꯌꯥꯝ ꯍꯔꯥꯎꯕꯅꯦ. ꯑꯩ ꯃꯈꯜ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯊꯥꯏ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯁꯦ ꯂꯝ ꯖꯒꯥ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯦꯕꯀꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯕꯒꯤꯗꯨꯅ ꯑꯩꯅ ꯒꯝꯂꯥ ꯃꯆꯥꯗ ꯑꯗꯨꯝ ꯊꯥꯖꯤꯟꯕꯅꯦ. ꯃꯌꯥꯝ ꯁꯤꯁꯤꯅ ꯉꯁꯥꯏ ꯄꯣꯠ ꯆꯩ ꯂꯩꯖꯔꯨꯔꯦ. ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯏꯕꯦꯟꯒꯤ ꯀꯠꯅꯕ. ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯌꯥꯝꯗꯧꯅ ꯃꯌꯥꯝꯕꯨꯗꯤ ꯀꯠꯆꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯝ ꯑꯔꯩꯕ ꯈꯔꯁꯤ ꯑꯗꯨꯝ ꯀꯠꯆꯔꯒꯦꯅ ꯁꯤ ꯂꯐꯣꯏ ꯆꯪ ꯊꯣꯛꯄꯁꯦ ꯂꯩꯔꯦ. ꯁꯤꯒꯨꯝꯕ ꯂꯐꯣꯏ ꯉꯥꯛꯇ ꯑꯣꯏꯌꯦꯕꯀꯣ, ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯌꯦꯡꯉꯛꯄꯁꯦ ꯐꯪꯗ꯭ꯔꯦ. ꯅꯣꯕꯥꯞ, ꯑꯗꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯂꯩꯔꯦ. ꯑꯗꯒꯤꯗꯤ ꯁꯤꯁꯤꯅ ꯍꯋꯥꯏꯊ꯭ꯔꯥꯛ ꯂꯩꯔꯦ. ꯀꯣꯕꯤ ꯂꯩꯔꯦ. ꯀꯣꯕꯤ ꯐꯨꯜ, ꯑꯂꯨ ꯈꯔ ꯂꯩꯔꯛꯑꯦ. ꯑꯗꯒꯤꯗꯤ ꯆꯥꯛꯍꯥꯎ ꯈꯔ ꯂꯩꯔꯦ. ꯑꯗꯒꯤꯗꯤ ꯍꯋꯥꯏ, ꯆꯦꯡ ꯂꯩꯔꯦ, ꯗꯈꯤꯅꯥ. ꯍꯧꯖꯤꯛ ꯁꯤ ꯃꯌꯥꯝꯁꯦ ꯆꯥꯝꯊꯣꯛ ꯇꯩꯊꯣꯛꯄ ꯇꯧꯔꯒ ꯃꯥꯒꯤ ꯖꯒꯥꯗ ꯄ꯭ꯂꯦꯠꯇ ꯄꯨꯈꯝꯗꯀꯣ ꯀꯠꯅꯕ ꯊꯝꯃꯒꯦ. ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯣ ꯈꯪꯖꯗꯕꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯒꯤ ꯑꯣꯏꯅ ꯉꯝꯖꯕ ꯈꯔꯗꯣ ꯑꯗꯨꯝ ꯀꯠꯆꯒꯦꯅ. ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ. ꯑꯩ ꯎꯠꯆꯔꯛꯀꯦꯕꯀꯣ. ꯑꯩꯈꯣꯏ ꯁꯤꯗ ꯐꯪꯗꯕꯩꯅꯦꯕ. ꯊꯤꯕ ꯌꯥꯕ ꯊꯤꯔꯦ. ꯃꯐꯝ 3-4ꯃꯨꯛ ꯂꯩꯕꯗꯣ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯐꯪꯗꯦ. ꯑꯗꯣ ꯉꯥ ꯑꯉꯧꯕꯗꯣ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯪꯅꯩꯗꯅꯀꯣ. ꯏꯃꯣꯏꯅꯨ ꯃꯇꯝ ꯅꯨꯃꯤꯠꯇ ꯀꯔꯤꯗ ꯌꯣꯟꯕꯗꯨꯗꯣ. ꯁꯤꯗꯗꯤ ꯃꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯏꯃꯣꯏꯅꯨ ꯍꯥꯏꯕꯒꯤ ꯏꯔꯥꯠ ꯊꯧꯅꯤꯒꯤ ꯀꯨꯝꯍꯩꯗꯣ ꯂꯩꯇꯕꯅꯤꯅ ꯁꯤ ꯉꯥꯁꯦ ꯑꯣꯏꯅ ꯂꯧꯔꯦ. ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯌꯥꯅꯕ ꯑꯗꯨꯝ ꯁꯤꯜꯂꯒꯦꯅꯀꯣ. ꯑꯉꯧꯕ ꯌꯥꯝ ꯄꯥꯛꯅ ꯑꯉꯧꯕꯕꯨꯗꯤ ꯑꯣꯏꯗ꯭ꯔꯦ. ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯧꯁꯜꯂꯛꯑꯦ. ꯊꯃꯣꯏꯕꯨ ꯁꯦꯡꯅ ꯑꯗꯨꯝ ꯀꯠꯆꯔꯗꯤꯀꯣ. ꯑꯗꯨ ꯉꯥ ꯌꯥꯎꯗꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ. ꯑꯗꯨꯅ ꯁꯤ ꯂꯧꯁꯜꯂꯛꯑꯦ. ꯑꯗꯨꯝ ꯃꯄꯨꯝ ꯑꯗꯨꯝ ꯂꯧꯁꯜꯂꯛꯑꯦ. KG ꯑꯃ ꯈꯔꯗꯤ ꯍꯦꯜꯂꯦ. ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯑꯩꯅꯦ, ꯑꯩꯒꯤ ꯍꯁꯕꯦꯟꯅꯦ, ꯏꯆꯥꯅꯨꯄꯥꯅꯦ. ꯑꯗꯣ ꯏꯆꯥꯅꯨꯄꯥꯗꯤ ꯆꯥꯗꯕꯅꯤꯅꯀꯣ. ꯁꯨꯃꯥꯏꯅ
ꯆꯥꯎꯗꯤ ꯑꯗꯨꯝ ꯆꯥꯎꯋꯦ ꯑꯩ ꯍꯣꯔꯦꯟ ꯐꯖꯅ ꯂꯧꯊꯣꯛꯑꯀꯥꯟꯗ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯄ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯤꯗꯤ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯂꯩꯔꯦ ꯍꯣꯔꯦꯟ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯃꯩꯐꯨ ꯆꯣꯂꯥꯁꯦ ꯏꯒꯅꯣꯔ ꯇꯧꯕꯤꯔꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯩꯁꯦ ꯑꯗꯨꯝ ꯊꯥꯕꯒꯤ ꯑꯩꯈꯣꯏ ꯗꯦꯂꯤ ꯌꯨꯁ ꯑꯗꯨꯝ ꯇꯧꯕꯒꯤ ꯌꯥꯝ ꯏꯪꯉꯦꯕ ꯁꯤꯗꯗꯤ ꯑꯗꯨꯅ ꯈꯔ ꯐꯤꯕꯝ ꯆꯥꯗ꯭ꯔꯦ ꯇꯩꯊꯣꯛ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯍꯣꯔꯦꯟ ꯏꯚꯦꯟꯁꯦ ꯑꯩ ꯑꯃꯨꯛꯀ ꯂꯣꯏ ꯁꯦꯝꯖꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯦꯝꯖꯔꯦ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯗꯨꯛ ꯃꯩꯔꯥ ꯀꯠꯀꯗꯕꯗ ꯉꯥꯏꯔꯦ ꯁꯨꯃꯥꯏꯅ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗꯦ ꯍꯥꯏꯕꯗꯤ ꯃꯄꯥꯟꯗꯁꯨ ꯂꯩꯕꯅꯤꯅꯅꯦ ꯑꯍꯜ ꯂꯃꯟ ꯑꯃ ꯂꯩꯕꯁꯨ ꯅꯠꯇꯕꯅꯤꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯑꯍꯩꯕ ꯉꯝꯖꯕꯗꯣ ꯀꯠꯂꯦ ꯁꯤ ꯇꯦꯡꯀꯣꯠ 3ꯒꯤ ꯆꯦꯡꯁꯤꯅ ꯍꯣꯔꯦꯟ ꯑꯩꯅꯦ ꯑꯩꯒꯤ ꯍꯁꯕꯦꯟꯅꯦ ꯏꯆꯥ ꯅꯨꯄꯥꯅꯦ ꯆꯦꯡꯐꯨꯗ ꯍꯩꯔꯅꯤ ꯑꯃꯃꯝ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯗꯨꯛ ꯃꯩꯔꯥ ꯀꯠꯂꯦ ꯃꯌꯥꯝ ꯉꯥꯁꯤꯗꯤ ꯑꯉꯧꯕꯃꯛ ꯐꯪꯗ꯭ꯔꯕꯅꯤꯅ ꯁꯤ ꯑꯣꯏꯅ ꯀꯜꯂꯦ ꯃꯌꯥꯝ ꯑꯗꯨꯝ ꯊꯃꯣꯏ ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯑꯔꯩꯕ ꯈꯔ ꯁꯦꯝꯖꯔꯒ ꯂꯥꯡꯖꯔꯒ ꯀꯠꯆꯔꯦ ꯏꯚꯦꯟꯁꯤꯗ ꯏꯚꯦꯟꯅ ꯄꯦꯟꯕꯤꯕꯁꯨ ꯑꯣꯏꯁꯅꯨ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕꯁꯨ ꯑꯣꯏꯕꯤꯁꯅꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯁꯤꯗꯅ ꯃꯩꯐꯨ ꯆꯣꯂꯥꯗꯣ ꯍꯧꯒꯠꯂꯦ ꯃꯌꯥꯝ ꯊꯣꯡꯕ ꯊꯥꯛꯄꯒꯤꯗꯤ ꯎꯠꯇ꯭ꯔꯦꯀꯣ ꯏꯇꯣꯝꯗꯅ ꯍꯣꯕꯦ ꯍꯣꯕꯦ ꯁꯨꯝ ꯇꯧꯕꯗ ꯑꯗꯣ ꯃꯊꯦꯜꯁꯤꯡꯁꯦ ꯁꯤꯗ ꯂꯩꯔꯦ ꯉꯥꯔꯤꯡꯈꯥꯅꯦ ꯆꯝꯐꯨꯠꯅꯦ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯒꯤꯗꯤ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃꯅꯦ ꯑꯗꯨꯒ ꯉꯥ ꯑꯇꯥꯎꯕ ꯑꯃꯅꯦ ꯃꯊꯦꯜ 5 ꯇꯧꯔꯦ ꯀꯥ ꯍꯦꯟꯅꯕꯨꯗꯤ ꯌꯥꯝꯗꯦ ꯈꯔ ꯈꯔ ꯇꯧꯔꯒ ꯃꯌꯥꯝ ꯀꯣꯟꯅꯅꯕ ꯑꯗꯨꯝ ꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯇꯣꯉꯥꯟꯅ ꯐꯖꯅ ꯈꯥꯏꯗꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯈꯥꯏꯗꯣꯛꯑꯦ ꯏꯚꯦꯟꯒꯤ ꯊꯥꯔꯦ ꯑꯍꯥꯟꯕꯗ ꯏꯚꯦꯟꯒꯤ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯝꯃꯒ ꯑꯩꯈꯣই ꯆꯥꯖꯕꯅꯦ ꯑꯗꯣ ꯏꯚꯦꯟꯒꯤ ꯗꯨꯛ ꯃꯩꯔꯥ ꯇꯧꯔꯒ ꯈꯣꯠꯂꯒ ꯊꯥꯖꯈ꯭ꯔꯕꯅꯦ ꯏꯚꯦꯟꯒꯤꯁꯤꯗ ꯆꯥꯛꯂꯨꯛ ꯊꯥꯔꯦ ꯁꯤꯗ ꯉꯁꯥꯏ ꯀꯠꯈꯤꯕ ꯍꯩꯔꯨꯛꯁꯤꯡꯗꯣ ꯈꯔ ꯁꯦꯝꯃꯒ ꯍꯥꯞꯄꯦ ꯀ꯭ꯋꯥꯒ ꯑꯗꯩꯗꯤ ꯏꯁꯤꯡꯅꯦ ꯑꯗꯒꯤꯗꯤ ꯃꯊꯦꯜ 5ꯒ ꯆꯥꯛꯀ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯊꯥꯔꯦ ꯏꯚꯦꯟꯗ ꯀꯠꯆꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯦ ꯃꯄꯥꯟꯒꯤ ꯆꯦꯡ ꯑꯣꯏꯕꯅꯤꯅ ꯖ꯭ꯔꯣꯡ ꯖ꯭ꯔꯣꯡ ꯅꯤꯡꯈꯥꯏꯔꯦ ꯑꯗꯨꯅ ꯏꯚꯦꯟꯒꯤ ꯐꯖꯅ ꯆꯥꯛꯂꯨꯛ ꯁꯦꯝꯃꯒ ꯊꯥꯕꯁꯦ ꯆꯥꯛꯁꯦ ꯅꯤꯡꯈꯥꯏꯕꯤꯔꯦ ꯃꯌꯥꯝ ꯅꯤꯡꯈꯥꯏꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ ꯍꯦꯞꯄꯤ ꯏꯃꯣꯏꯅꯨ